Manipurda leiriba private drug rehabilitation center sing matam kaktana athingba thamle. People's War Group Marxist Center. Manipurda leiriba private drug rehabilitation center sing matam kaktana athingba thamle haina People's War Group Marxist Center gi Central of Media Coordinator Secretary Comrade Lenin Maitei na thadorokpa cherola man haire. Cherola sina hai iramda masida yaitong khamdong basingna ahenba maral mathum pambadage nataba pambai kaya sizinaduna achouba sanda lambi kaya chathari haibase lup asina haina rudrabasu iraicha singne hena khanglaba wafamne hairiba nataba pambai sizinaduna taliba achouba sanda lambi singge manungda drug asina khwaidagi hena sendong phangba arepa mamal leitaba posak ama oibana ayamba selyam paiba Borgios Kanglup sing asina sel thadaduna hairiba drug makhal kaya lalole masing yamjadaba iramda masida drug sizinadaba imung khut thektuna paba yarakle imung amada sungsoi soidana inkhalakli banaro lamade hairiba drug sing ase sungsoi soidana sizinari haire nakal amarom dana hairiba drug sing ase sizinari basingbo treatment pigadori bani amade masidage lapthoknaba lehengadori bani haina chengum sobagom nongmage private rehabilitation center sing hangbale palaitre hairiba rehabilitation center sing ase chalariba sing asina nisadagi lapthokangani haibagi mingda nisa sing asibu sizinariba miyoi singi imungdage atat akham leitana yamlaba selyam khomduna apangba sibire lup asina kupna khangi madude karamba rehabilitation center singna kari tawre kamdongna chalaire client singda kamdongna treat tawri haiba pumnuma kupna yengsilaba matungda lakhotpa yaba mata leitabana hairiba rehabilitation center sing ase lup asina piba chana kanglon sing indriba phauba matam kaktana thingba thamnaba phirep lup asige poram pomit yaliba strategical core committee ACC na phirep lawrakani haire rehabilitation center sing asida leiriba client singi imung manung kaya amasu drug tagi lapthoknaba thamlubra haibabu imung oina kaiba kaya amasu yaudaba natte masigi oiba khudam changdam lup asida amata watana lay drug sizinarambadagi fagalaktuna masagi imung manung chalaiduna tangdu leitaba punsi marel amada leigani khanna thoglakpa mikupta masagi imung missing watlamba leiramdaba kaya amasuni haire nisa sizinarambadagi thadokuna hairiba rehabilitation center sing asida leiriba member kayana nisa tokna bani haiduna leiriba client singi imung manungge mache masal singbu nataba midyang yengbire haibagi wakat kaya lup asida laktaba natte adumakpu lup asida chapsaba khudam sangdam sing leiramdabana lup asina tuminna leiduna amadi kupna yengsinduna lakpane adubu hauji karamba rehabilitation center singna asigumba sanga na chatkadaba lichat ase chatli haiba adu lup asina chairak pibaga loinana leibak miyamda khangalaga ne maram asina lup asiga hairiba rehabilitation center sing asiga wakhal tanadriba phauba karigumba makhal amatagi thabak thauram sing chalaiba yaroi karigumba anam kanduna chalairamba taragade madudu thoglakpa phapata pumba masa masagi oijagadabani haire aroibada tabiriba pumnamakpu thagachare